Hello everyone. ꯑꯩꯈꯣꯏꯁꯤꯒ ꯂꯩꯆꯤꯟ ꯊꯥꯔꯤ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯁꯤꯒꯅ ꯈꯥꯃꯦꯟ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯗꯩ ꯂꯩꯁꯦ ꯃꯇꯣꯝꯇ ꯍꯧꯔꯛꯏ ꯑꯩꯈꯣꯏ ꯃꯥ ꯀꯟꯅ ꯂꯩꯕꯥꯛ ꯍꯣꯜꯂꯤꯁꯦ ꯑꯩꯁꯨ ꯍꯣꯟꯗꯣꯔꯤꯕꯅꯤ ꯂꯩꯕꯥꯛꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯄꯥꯜꯂꯦꯕ ꯑꯗꯣ ꯍꯦꯛꯄꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯁꯤ ꯃꯌꯥꯝ này uy nè nó có được hơn ꯁꯨꯃꯥꯏꯅ ꯍꯤꯗꯣꯔꯛꯑꯒꯦ ꯌꯥꯔꯣꯏ ꯃꯌꯥꯝ ꯄꯥꯜꯂꯦ ꯁꯤ ꯎꯔꯁꯦ ꯀꯌꯥꯝ ꯐꯖꯅ ꯃꯨꯜꯂꯤ ꯅꯠꯇ꯭ꯔꯥ ꯑꯃꯁꯦ ꯎꯔꯗ꯭ꯔꯥ ꯈꯪꯗꯦ ꯑꯇꯩꯗꯤ ꯁꯤꯁꯤꯡꯅ ꯍꯦ ꯁꯤ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯑꯩꯈꯣꯏꯒꯤꯗ ꯄꯥꯜꯂꯤꯕ ꯖꯨꯝꯒꯤ ꯈꯥꯃꯦꯟ ꯁꯤꯟꯕꯤꯅꯤ ꯕꯖꯥꯔꯗꯒꯤ ꯂꯩꯔ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯖꯨꯝꯒꯤꯗꯨꯁꯦ ꯁꯦ ꯌꯨꯝꯒꯤ ꯑꯄꯥꯟꯕ ꯐꯗ꯭ꯔꯥ ꯁꯦ ꯄꯅꯤꯔ ꯊꯣꯡꯒꯅꯤ ꯄꯅꯤꯔ ꯉꯁꯤꯒꯤꯁꯦ ꯄꯅꯤꯔ ꯁꯤ ꯆꯥꯊꯔꯒ ꯃꯌꯥꯝ ꯍꯣꯔꯦꯟ ꯆꯥꯕꯗ ꯑꯣꯏꯅ ꯌꯦꯡꯕꯤꯔꯁꯤ ꯌꯦꯡꯕꯤꯔꯣꯕ ꯁꯤꯒ ꯑꯗꯨꯝ ꯑꯩ ꯊꯣꯡꯕꯗ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯁꯤꯗ ꯁꯧꯕꯗ ꯈꯖꯤꯛ ꯍꯥꯞꯄꯅꯤ. ꯍꯜꯂꯣ ꯑꯦꯕ꯭ꯔꯤꯋꯥꯟ ꯉꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯑꯦ. ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯄꯅꯤꯔ ꯊꯣꯡꯕꯅꯦꯕꯀꯣ ꯄꯅꯤꯔ ꯊꯣꯡꯕꯅꯤ ꯑꯗꯣ ꯁꯤꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ. ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯤꯒ ꯂꯩꯔꯦ. ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ. ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦꯕ. ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ. ꯍꯥꯎꯏꯅꯦ. ꯈꯨꯍꯥꯎꯗꯣ ꯃꯌꯥꯝ ꯍꯥꯏꯒꯅꯨꯅꯦ.
ꯑꯩ ꯁꯤꯡꯖꯨ ꯆꯥ ꯉꯝꯃꯔꯣꯏ ꯃꯣꯔꯣꯛ ꯁꯥꯏꯕ. ꯈꯨꯍꯥꯎ ꯑꯃꯅꯤ ꯉꯁꯤꯒꯤꯁꯦ. ꯆꯥꯃꯟꯒꯤꯅ ꯋꯥꯔꯦ. ꯃꯁꯤ ꯂꯣꯏꯔꯦ. ꯉꯁꯤꯒꯤ ꯏꯟꯖꯥꯡ ꯁꯥꯊꯤꯅ ꯍꯥꯎꯋꯤꯕꯣ. ꯀꯩꯒꯤꯅꯣ ꯈꯪꯗꯦ. ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯥꯅꯤꯡꯅ ꯊꯣꯡꯉꯨꯕꯗꯣ ꯑꯣꯏꯔꯦꯕꯀꯣ. ꯍꯥꯏꯗꯤ ꯑꯩꯅꯅꯦ ꯄꯅꯤꯔꯒꯤ ꯃꯍꯨꯠꯇ ꯄꯅꯤꯔꯁꯦ ꯊꯣꯡꯕꯕꯨꯗꯤ ꯍꯥꯎꯋꯦ ꯑꯗꯨꯁꯨ ꯄꯅꯤꯔ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯊꯨꯝꯕꯣꯏ ꯀꯩ ꯑꯩꯈꯣꯏꯒꯤ ꯄꯅꯤꯔ ꯀꯩꯅꯣ ꯑꯃ ꯌꯥꯎꯗ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯑꯩꯅ ꯄꯅꯤꯔꯗꯣ ꯆꯥꯅꯤꯡꯗꯗꯅ ꯍꯥꯏꯗꯤ ꯖꯦꯔꯨꯝꯅ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ. ꯑꯦꯛ ꯄꯅꯤꯔ ꯑꯣꯏꯅꯅꯦ. ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯑꯗꯨꯒꯤ ꯔꯦꯁꯤꯄꯤꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯄꯝꯒꯅꯦꯕ ꯑꯩ ꯚꯤꯗꯤꯑꯣꯗꯀꯣ. ꯑꯗꯣ ꯍꯟꯗꯛꯇꯤ ꯍꯥꯞꯄ ꯉꯝꯖꯗ꯭ꯔꯦ. ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥ ꯄꯥꯏꯅꯕ ꯃꯤꯗꯣ ꯂꯩꯇꯕꯀꯣ. ꯑꯗꯨꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯅ ꯇꯧꯕꯅꯦꯕ. ꯑꯗꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ. ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ. ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯑꯅꯧꯕ ꯃꯤꯅ ꯌꯦꯡꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ. ꯑꯗꯨꯒ ꯀꯩꯁꯨꯝ ꯂꯩꯇ꯭ꯔꯦ. ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ.